खुरमजरी ISTV Manipuri Pamideng Tabiri Basingbu Taram Oksari Uzik Marui Papauda Inner Manipur Parliamentary Constituency gi Mikhalda Mirep Nipalna Lambat Taunaragani Lok Sabha Board Khombagi Thabak Kangkhatnare amasung Manipur Police Sports Club Team B amasung Khurai Polo Club Anina Mari Suba 57 Mountain Division Polo Tournament ki final da thengnaragani Uzik Pau Sandokna Pizari Mathang Thagi Tang Tara Tereta Ani Suba Tangkaki Oina Pangthokadoriba Tara Taruk Suba Lok Sabha Mikhalgi number 1 Inner Manipur Parliamentary Constituency gi Mikhalda Mirep Nipalna Lambat Taunaragani Ngasi Mirep che Lokthokpagi Aroiba Pumpham Phaubada Mirep Amatana Makhoigi Mirep che Sing Lokthokna Khidri Mikhal Asigi Returning Officer Oiriba DC Imphal West ke Radha Kumarna Mirep Singhi serial number amasung symbol sing lauthokri serial number 1 da Indian National Congress ki Dr. Thokchom Mainya mahaki symbol na khud serial number 2 da Communist Party of India ki Dr. Moirangthem Nara mahaki symbol na Faucharong amasung Thangolni serial number 3 da Bharatiya Janata Party ki Dr. RK Ranjan mahaki symbol na Thambalni Serial number 4 da All India Trinamool Congress ki Sarangthe Manaubi mahaki symbol na Layamasung Napini Serial number 5 da Aam Aadmi Party ki Dr. Ibomsa Singh mahaki symbol na Sumchitni Serial number 6 da Joy Mahabharat Party ki Oinam Jotin Singh mahaki symbol na Mobatini Serial number 7 da Manipur Democratic People's Front ki Dr. Gurumayum Tonsana Sarmana mahaki symbol na battery torch ni Serial number Nepal da Independent Mirep Indira Oina mahaki symbol na balloon ni Hiramasiga Mari Lainana RO ke Radha Kumarna candidate list ki notification thokri Mathang Thagi Tang Mapan amasung Tara Tereta Tangkak Ani Thokna Pangthokadoriba Tara Taruk Suba Lok Sabha Mikhalgi Inner amasung Outer Constituency ki board khombagi thabak kangkhannarakli Political parties singna Mikhalgi campaign kya paksana pangthokli Lamdam asi chawkhatpa awonba ama puraknaba miyamgi damak pukchel sengna thabak tawrakadaba matik saba miut khanbagi tangai fadaba lei haina outer gi NCP gi mirep oiriba Chongkhokai Dongel na phungdokri NCP cycle block na sinduna cycle public ground da pangthokhiba political conference amada wafamasi phungdokhibani tharamasi da All Manipur Cookie Chiefs Association ki chairman Han Khoi amadi AR Rahman susar yakhi magna makha taraduna Lamdam asigi lujingba singna vote karaba matung thika tawduna maral mathum lepsinna ba honarakpana lamdam ase chawkhatpa thinthabani asigumba miyoi sing miyamna paratam biba matam oire haiki thika tawduna bari tawduna masa khakta khanduna chatpase ekoigi Manipur apunba ekona chawkhathange aradi balance development ama labor tai aduga integrity haisu kari haisu ekoi integrity da adum lepe aduga hojiki even border fencing ubasisu India ki lam inchi ama mangwa yaroi haibasi ekoi adum aduga lepi Chahi manga parliamenta tumduna leiruraga election matam lakpada Manipur nungsiba prajagi khanba saba sakti khakta khanba luchingba kayadagi section na leiba matam oire haina CPI gi luchingba L Sotin Kumar na NCP gi outer gi Mirep si Dongel gi Moreda pangthokpa election campaign hawdopagi thoramda haikri Mori gi ima kondong lairembi sanglenda pangthokhiba miyam gi mifam aduda forward block ki general secretary KH Gyaneswar CPM gi general secretary Santa BSP Manipur ki President N Kabita NCP ki General Secretary Y Yaima CPI ki Sotin Kumar Cookie Chief Association More Block ki President Pu Jongkholand Mate MWDA ki President Subeta Begum na Dais the Funky Jati Kanglup kaya gi luchingbi kaya na saruk yakhiba thorum aduda wangang khiba singna NCP gi Mirep si Dongel si party tarana sogatpa outer gi Mirep ni Indiana ningkha tamlakpa sanglaba chahi Humphumanga asira sasan paikhiba BJP amasung Congress na prajagi yaifana thabak tawdana masa masa gi sagai gi nungai na basinbada praja kaya bu awaba piri
senja thumja thabak hapada ka hena sel loba lambi thong ising mai ningthina piba ngamde Manipur gi MP anina chahi manga asida parliament ta kari wangang khi haujikti praja gi voting rights ningthina wakhal tawraga Manipur gi khanba ngamgada leader thasi tungi mirol ngasigi mirol kyada athiba wangang danaba asengba praja gi khanba ngamba mioi MP oina thasi haiki CPI की जनरल सेक्रेटरी सोटिन कुमार ना भोट मतमदा प्रजा नुशिबा लोकल एरिया डेवलपमेंट फंड चाही अमदा करोड़ मंगा खक्ता खनबा सेल ना भोट लाइगनी खनबा लुचिंगबा साबा कया से हंदक्ति परा तंबीबा मतम ओइरे हाइखी इनकी कार्य करने कोई ने पार्लियामेंट के नाम ही के अरे वोट मतलब बदले कांग्रेस के कोई कहानी कांग्रेस की कहानी तमाम कानून में बहुत खुली है पेशावर भी ले लोगे जमा चपी जाम ले आए चनी ने जमा लंदन कहानी बदल प्रजा में आपको थागत के अलग है एक पक्षी का वो बताए कोई स्टेट CMP इशू lebih dari agar parlimen tercacat dengan beberapa itu integriti nak apa bagi kita left kata bahawa belum bisa kita harapkan pada betul. Mayang Imphal Block Congress Committee na sinduna Lagriba Lok Sabha Mikhalda Congress ki mire oiriba Dr. T Mainya gi Mikhal gi campaign Mayang Imphal da pangthokre Thawamasidam Deputy Chief Minister Kai Khangam Minister Dr. K.H. Ratan Kumar Manipur Pradesh Mahila Congress Committee ki President R.K. Rani Sana amadi atai luchingba kya susaruk yakhi R.K. Rani Sana na miyam gi yaifanaba thabak thorum kya pakhaliba Congress pu political parties sing ataina chairiba se angakpani haikhi Mireb oiriba Dr. Mainya na Manipur si Kanglup amasung Kendra yambana haukiba chahi tara MP oirakpada masak thokpa amata tawba ngamkhide haikhi Deputy Chief Minister Gai Khangam na Congress government na mamang da tawgani haina manifesto da yawkiba thabak ayamba tawki tahogdaba yawrabasu pangthoknaba hotnari BJP na ching amasung tampake manifesto tongan na fonggani hairiba se election di amatani chingdana ama tampaktana ama pangang dangangba marai ani longba party ni asigumba party Manipur da lehendaba fai haiki jadi ni hari apa? Bayang hari ni bangga kursi bayang, kurang lagi. Kau, kau bangga hari ni, hari. Aduh bayang masih ini apa sih yang pertahanan apa sih yang tu? Karena kau ni cakap tu, mana tu ni kau boleh parti funding lah. Eber parti ya, aduh yang mana support tahu ni. Kira mesin tak ada di pergi ya, aduh macam ni orang mandi ada. NCP Nauria Pakhang Lakpana Sinduna Hyang Thangda CPI gi Mirib Oiriba Dr. M Naragi campaign Hyang Thangda Pangthokre Mifam Asida party Taragi Luchingba Sing Susaruk Yakhi Dr. M Narana Lamjing Binaba Leitraba Manipur Haibadu Oire Haiki Thagudigi Thaugi Maman Hingalapuri Mayokta Tabak Thangdaba Shabisha Senja Thunja Manipur the Ladiba Punamashi Thengna Dragadi Matum the Chuntoroi Madugi Namakta Thengna Batuga Iroinana political alliance ma laktabiya madugi lambi edu phatpa horpani handaki parliament ki election tanjasi CPI Marxist Leninist na handaki Lok Sabha Mikhalda Energy Independent Mireb o Indirada Sogalagani Loinana outer the party sigi Mireb na mai paklabadi Manipur si federal structure da republic ohengani haina party sigi state secretary S Shamsundar na Fongdokri ngasi Rims Road leiba party office ta pangthok pa paugi mifam amada mahangna makha taraduna nupi sing bulangak sasanda yahon na bandamda party sina Indira bu sogatpani outer the thagat liba Lamlalmai Gangte Independent Mireb Nate Party Form A B Matam Sana Yoroktabana Pishinba Ngamhodabani CPP ML na Mikhal Asida Mai Paklabadi Article 370 gi Makhada Special States Piba Afaspa Lokthokpa Yauna State Asigi Integrity Ngakani Haiki Paugi Mifam Aduda Energy Independent Mireb Oinam Indira Masung Party Asigi Outer gi Mireb Oriba Lamlalmai Gangte Susaruk Yaki Foreign candidate Haduk and Apana, Simba Field of Commerce,
मणिपुर से कोई फेडरल स्ट्रक्चर मणिपुर से रिपब्लिक पिथोकनी है Chau Parba haina mingthonba jagoi gi festival ama JN Dance Academy da ngasidagi haudokhri Sangit Natak Academy gi makhada sinba dance festival adu Manipur gi governor BK Dugal na haudoki festival asibu Manipur da puraktuna miyam da uhanbagi dama governor na Sangit Natak Academy bu thagatpa phongdoki Thawamadu da JN Dance Academy gi vice chairman Dr. N Tombi Susaruk Yakhi Odisha Jharkhand amadi West Bengal da maming chatpa ariba matamgi wariga sagonaba festival asida Mahabharat ka mari leinaba jagoi sing amadi martial arts ki form da saba jagoi kya utki Lofam munabagi wahauda nongmai kapthorakpadagi angang ahum sokli thodoga si ngarang nungthil pung mairom tabada Lilong police station gi manung sanba Lilong Singjau suktu karong da thokibani soglaba nupa macha sing aduna MD Nasiruddin chahi tarani thoi apokpa Amjad Khan MD Mustaq Ali Elias Nanauba chahi taramari apokpa Ziauddin amadi MD Sarfaz chahi tarani thoi apokpa Alauddini makhoi humak Lilong Singjau dagini makhoi humak ngasi pawni sing gi mamang da puthokna yenghankhre Mustaqi yet thangba khubomda hojiksu nongmai maru machet leiri loinana Nasiruddin gi oi thangba Faigal makhada nongmai maru leibagi da pham tai Manipur Press Club ta pangthokpa pawgi mifam da asopagi mama mapa amadi maira pai bisingna phongdorakpada Lilong Singjau dagi MD Akbar Kauba mioi amaga Lilong Tayel makhong dagi Habibur Haji Kauba mioi amaga lofongi matangda matam kharagi mamang dagi Sayed neduna lakhi ngarang Habibur Haji ki kangbu amana Maruti car angong batongduna laglaga akan bamongda ningai sangranabadagi car adu da tonglakpa mioi amana double barrel da chara haptuna kablakpadagi manaktuda leiramba angang ahum adu sokhibani Thodok adu thokpa matamda Thawal district commando gi CDO gypsy number 32 su manak aduda leikhi haiki soglaba Nasiruddin gi mapa Amjad Khan na phongdokhibada miyam tinba maphamda nongmaina kaptuna mara leitaba angang sing sohan banuaite thodok asida chenaba mioi sing ain gi oiba serak pigdabani loinana ngarang angang sing adu Rims hospital da pukhatuna laikanabada Masa manung da nongmai maru leite haina Dr. Singh na ningthina yengbida na thadoraki ngasi amuk makhatana yengbada nongmai maru leire haiba khangba ngamki mathau da cheksindaba Dr. Singh su cherak pianingi haiki Dr. Sigi mathakta suya chal lobi bamyamna nongmai maru yaung jauna nongmai maru yaude aidna disaster pirakose sima andagi miyam marakta nongmai kapami sima Ainam miyam nara mabu warak piba natragna mama magonda lobi abe chal lobi ba Sajibu Cherau Benalakpada Lamdam Asida Manaba Samas ing Tappa Tangdu Laitaba Nungayai Faba Chaukhatpa Aikogi Inat Pusuhena Chaukhatpa Oirasunu Haina Southeast Asia Cultural Organization Cherau Bagi Yaifa Paujal Pirakli Mapan Lamda Laikraba Kanglai Ichil Inau Singsu Nung Mapan Ba Cherau Benalakpada Nungayai Faba Ana Ayak Yaudaba Punsin Nung Sangba Oirasunu Hairi Mahausa ki akoi bagi khal kaihanda na thamna ba amsung manama sing masak khangdok pagaloina madugi kanafam thidoktuna sizinaba ngamna bagi pandamda tha sigi tangkun mari dagi chatharakiba village botanist course ngasi sanjen thongda leiba forest department da loishinkhre trainee tara taruk na saruk yaduna chatharakiba course asi loishinbagi thoramda forest and environment ki in charge puri ba chief secretary PC Lamkunga principal chief conservator of forest AK Ranana Thorumapu oikhi Thoramadu da village botanist training manual release tawkhibaga loinana trainee singda certificate sing yentokhi Forest ki director ke Haridas na lamdam asi mahusada gi hauna makhal makha kayagi kanaraba mana masing fangi madubu sizinaduna hiram kayada kanaba piri ngasigi mirol na kanaraba mana masing sing nithina yukhat pagaloinana hena pak sana sizinaba hotnabagi tangai fadabal lai haiki Thauramgi chief guest oikiba PC Lamkunga na chakhat thaurangi thabak paikhatpada department sing mateng pihaningi karigumba thabak ama paikhatpa tarabadi thabak aduna praja singda kadai fauba kanaba pigatawri haibadu munna khallaga tawhaningi ngasi pangthokliba training program asi district level singda su pangthok haningi haiki Any big project railway or dam or road whatever cannot be constructed without clearance from this Ministry of Environment and Forest. So most of our works and our time has been taken by the processing of application from the user agencies for clearance
from this Forest Department. Our responsibility is very high and we should take it very seriously. Clearance also should be given in a very, very careful manner. Cannot be handled casually. Otherwise, we will commit a mistake which will be having this what they call bad consequences, not only for the department but for the country. We should apply the best of our mind and discretion so that we are doing the right thing for the people of Manipur. Pathology ki matang da numit nini chupna chathagadaba continuous medical education program ngasi Porompata leba Babina Diagnostic Auditorium da hawdokri Jennings Rims amadi Babina Diagnostic ka loinana punna sinduna pangthokliba program asi hawdokpagi thoramda Principal Secretary Dr. Suhail Akhtar, Northeast Regional Chapter of Indian Association of Pathologists and Microbiologists ki Secretary Dr. Ronika Barua amadi President Dr. T.S. Dhabali Singh Susaruk yakhi Association asigi lamjing Makada Pangthokliba program asiga mari leinana Petro CME kauba souvenir amasu release tauki wanga kiba singna phongdongna kibada pangthokliba thorom asi medical gi oina academic part amani pathology gi maramda malemda karamba phibamda leiri amadi chawkhat lamjelda karamna changsilli haibadu khangbada mating oigani pathology da natana atei tai field dasu asigumba program pangthok patangai fade masina miyam de hena kanabu oigani haiki Manipur Education Service introduced Taunaba Kanna Honari Haina Education S ki Additional Director W. Chandrakumar na Kuyathong de Leba JEO John 1 gi SSA gi holda Pangthopa Numinini gi Oiba Teachers Right and Obligation Membership Awareness Program Hogdopuki Thoramda Haikre All Manipur Elementary School Teachers Association MSTA na Sinduna Pangthopa Awareness Program Hogdopuki Thoramda JEO John 1 Gopi Mohan amadi MSTA gi President JR Ingpu Susaruk yakhi Gopi Mohan Oja Singh namyam Damak Mairoi Singh Damak Yaifana Honabiu, Oja Singh at Togadaba Madi Tawidaba Singh Kang Chatkadabani, Oja Singh rights Amadi obligation Ningtina Kanglabadi Apaba Kunai Amalagna Honabadamating Oyini Haiki. Additional Director Chandrakumarna Manipurgi Praja Singh asi corruption yamna pami Loningba Madi Piningba Ani asi job manabadagi corruption gi chang asi wangkhalapani. Oja Singh Yaifanaba Department asina yamna kan honari Jingi district singda Ladyba school singi Oja Singh Lainana quarter Savagi Tabak Paikana Honari, Matamamada education da Amot Pakya Lerambadu, Housing Tikara Makai de Fagale Haiki. Manipur corruption like carrying no Praja corruption Pami. And I knowledge that in a Kanjawabi, Manipur Praja corruption and Pami. Tabawan over the Shapi Wochin Jene, Yaragadi, Ai Sasi, Senji, now Shintang Tabak Changuge. Aduga sima bijage mana biwe pishadu mine hena pira ko ka kanda corruption taro hapi ne ko law wi wani magi to hapo na tin ne ni kanam tana praja me ana pishanda bijagum se mo achum khanda sano ko to ge ha bi pot sa la su pisha sa hum le ponte shir se loge na ha su pi de di phamoi adagi su pi de di longni mi su phamoi pining mo longni mo su kut samne hin tari Praja Mayana Selam the pinning draba, Praja Mayana Supi pinning dragadi Manipur corruption at the Matona Mutkatomi. Mamang Chahigi April ki tang mga da sina fangkibi kakwa laisham selung balakay dagi ningombam sa jabama devi gi misi gi matang da achumba puthok na ba ain gi thabak yam na kan na lokhalagli misi asigi matang da mioi hum faduna jail da lairi makhoi gi mathakta trial chathari case asigi matang da sarkar gi maikai dagi mioi nipan dagi sakhi lokhre haina ISTV news na phangba pawa ma hairi ECI gi instruction matung inna lagliba mikhala sida asoi angam thoktanaba Bisnupur district ki excise na police amasung commando ga loinana yu fagat pagi thabak kan chathari district asigi mapham manga dagi yungang lili chaniro fagat kre election gi nodal officer su oiba excise ki inspector O Kulachandrana department asigi staff masing ward pa madi gari laitabana drive chathabada khudong sadaba kaya mayoknari award pasing menshilabadi nisagi mayokta kanba drive chathabada mating oigani hairi Chakhalapagi matung ina mipung khudima computer gi knowledge laraktaba yadraba matam asida mairoi singbu computer gi knowledge lehanaba BT Road leba Imoinu Institute of Information Technology na mairoi chamaga humfuda lemna computer tambigadawri class 10 amadi class 12 ki mairoi singda numit mangani chupna lakliba tang 10 dagi institute asida lemna computer tambigadawri
Universal Caring Mission Sinduna Mi Nami Lalon Bagi Matangda Numini Chathagadaba Workshop Ama Bisnupurgi Kiam Basanglenda Haukri Taramasida Royal Academy of Law Oinamgi Principal I Jugeshwar District Social Welfare Gi DLO Kamishwar Masung Nehru Yuva Kendra Bisnupurgi Coordinator Marjit Susaruk Yaki I Jugeshwar na Manipurgi Nupi Angang Kaya Mapanda Oidaba Kaya Haizinduna Putogli Basi Aingi Mateng Lauraga Tingbagi Tangai Fadaba Lady Haiki Hepatitis Forum Manipur have formed na haukiba January ki tang taretagi hauna Manipur ki tongan ba district singda hepatitis C virus tagi ngakthokpa layeng ba madi cheksin thorangi matangda chatharakiba awareness program ngarang more ki trade center conference hall da loisinkhri Robert Carfan APL Pulse ki matenga loina na pangthokiba thorom asida hefom gi president RK Tiken secretary Alex Noon executive member L Deepak Moregi NGO amadi tongan ba community gi luching ba singna sarugyaki Alex Noon amasung Dr Nandana Hep C amadi HIV gi co-infection tawgi matangda resource person oina wangangki Hefong gi president RK Tikena Hep C gi layeng chathabada hidak yamna tangmana layeng bangam driba asida sarkar na tongan ba policy ma semdena hidak asilem na fangan ba pami hepatitis C silent killer amu oirektuna nongma gi mi sirakli asigumba fibam asida gi hefom na asigumba thorom pangthokpani haiki tungda more da leba NGO sing punsinduna Hef More district committee ama su semkhri DPU gi Syam Sundarbu convener oina hapkhri India ko ina hepatitis C की problem से कमायना पुथोके है मतलब मिजोरम का नागालैंड का मणिपुर के तकी थोलपा data asna ina puthie whole over India ko ina puthok मतलब adita di khalagi biro ni karo to kya na leiba India sta hepatitis C की problem से खजितन leiba khoi की मणिपुर खास दे के अदसु whole मणिपुर तो बुसुलत्रिबा सुमनगी organization खरना मचा खितंग पितंग तोरो मी सिदगी मी खजितंग ना को इन इंडिया को दे रिप्रेजेंट करो चलेबा अदना all over India सना मसी deny करो को चलेबा सो तेन खंजना जो open secret ने लेने की खंगबनी अदो मोय लेथो था अदना करी ताके हैबदा मसेसदा community सिंग हैबदी हथेन न थेनरबा अखोय इसा अमदी ऐसा एस की फील्ड थबक तौबीरिबा ड्रग यूजर की फील्ड थबक तौबीरिबा अमदी सेक्स वर्कर की मतांग थबक तौबीरिबा ऑर्गेनाइजिंग कांगु खरदना थबक तौबलतना कनामतना हेपटाइटिस सी की थबक से क्या खनबीदना डिलाइन तौरगा सुम थांबीबा Project Officer Porompat Veterinary and Animal Husbandry Services na Haibong Pokpi Youth Club ka khusam na duna Lomi Singhi Awareness Program ama Haibong Pokpi Lai Community Hall na pangthokre Thawamasida Mayang Langjing Gram Panchayat ke Pradhan KH Sanaton Haibong Pokpi Village ki President S Manihar Susarugyaki Lakliba Lok Sabha Mikhal gi Jiribamgi oina electronic voting machine sizinabagi matangda training program ama town hall da pangthokre training asida presiding officer Nimfu amasung polling officer number 1 contractor nasarugyaki National Health Mission gi makada District Health Society Thobal na sinduna numinini chathagadaba District Health Mela ngasidagi Techjam High School Khongjom da haukri hawdopagi thoramda State Health Society Manipur gi Mission Director Dr. Okram Ibomsa Chief Medical Officer Thobal Dr. S Sarat Kumar amasung District Hospital Thobal gi Medical Superintendent Dr. H Ranjit Susarugyaki Dr. O Ibomsa na Health Mela asina ana layeng mari lainaba stall kya hangbaga loinana Dr. Singh na anaba singlem na layeng duna dak langthak sing sulim na pigani masigi mathakta x-ray ultrasound yauna makhal kaya gi test tawagi khudong sab su pigani masida miyam na kana balobi haiki Class 9 gi lisingani ga tara mari tara manga session dagi additional English subject lokthok laga language paper singnaw na hapchilakpagi mayokta Chandel da Mairoi Singareli chatkre Chandel District Private School Association amasung All Tribal Student Union Manipur na sin kibareli asina Mairoi Singda subject khana nabagi hakpiu board na minority Mairoi Sing ot kanu class 9 amasung 10 da additional English thamu haiba dabi tauri DC TH Chittaranjan ki khuthang da Manipur ki Chief Minister da memorandum amasu pishin khre
Thobal Kiam Litan Pukpidagi Islamuddin Misiga Mari Laina Ngasi Fauba Chenaba Musing Fabangam Dababu JSN Yaning the Fungdokri Numil Humnigi Manunda Maraleba Sing Putok Trabadi Akan Bakongjang Jangsilagani Haina JSC convener Jakir Hussein Fungdokri Hata the Pangtokpa Paugi Mifam Amada Mahanga Makataraduna Police na tuba matamda mihan asi langlalanjin puthokpiu haiki Muslim Council gi luchingba Haji Arafat Alina JAC na changsilak pakhongjang singda council na saugatkani haiki achumba langlalanjin ase tasena khangba ngamgada bado nathairaga mahapu hu thakpani haiduna propaganda ona tainaba praga pracharama tawraga ngasida mateng amata leitana wafam amata leitana JAC gi maigeda madi council gi maigeda thamlaktaba haibase tasena makoina mi hadibra natragana mihat pasigi marunda kari agenda no haibase Manipur police na thuba matamda tigat biu natrabadi akan bakhongjang ama JAC na changsala khodimakta Muslim Council Manipur gi maige degisu support tawjagani haiwa wafam asi thamjari Director ICAR na sinduna sit certification official amasung extension functionary singi sit quality control gi matangda state level training program ama lamfel patal leiba ICAR research complex da haukhri numit mangani chathagada thoram asiga mari leinana ICAR gi profile amasu release tawki Central Agriculture University gi vice chancellor Dr SN Purina Agriculture Horticulture Central Agriculture University amasung ICAR ga punna khusam nadana longmi singna pothok hena puthok hanaba honaminasi haiki ICAR New Delhi gi director general Dr S Ayapanna longmi singna maru marang kaina puthoktuna atopa state singdasu thadokna ba honasi haiki It is a big success story at the national level. We have come from over 10%. We have reached something like 26-30% in many states, not all the states. Basik sana bagi Paulo Biasi. Ngasi sana bagi Pauda Polo. Manipur Police Sports Club Team B amasung Khurai Polo Club ani ne mari suba 57 Mountain Division Polo Tournament ki final da thingragani Manipur Horse Riding amadi Polo Association senduna Imphal gi Mapal Kangjai bungda team tara mari na saruk yaduna chathariba mari suba 57 Mountain Division Polo Tournament ki ngasi sana ki ba ani suba semi final match ki sana ki bada Manipur Police Sports Club Team B na Tekcham Polo Club Team A bu Panjil Terit mari da mai thiba piduna final chankibani Manipur Police Sports Club Team B gi Panjil Singadu H Abung Khumana ahan ba madi ani suba chakrada Panjil mari chankhe T Pradeep Kumar na ahum suba chakrada Panjil ani amadi TH Romena Panjil amat chankhi Tekcham Polo Club ki Panjil Singadu M Manihar na ni suba chakrada Panjil ani amadi KH Kaubana amadi suba chakrada Panjil ani chankhi Tournament asi aroiba match mathang thagi tang amagi nungthil pungani tabada sanaragani thoram asida General Officer Commanding 3 Troops ki Lieutenant General SL Narsimhan 57 Suba Mountain Division की GOC Major General PM Bali Inspector General Assam Rifles South की Major General Rajiv Chopra Manipuri Pony Society की President KHH Saurjit na Thormapu Singh Oigani Manipur Handball Association की मीडिया मखादा Judging Youth Development Organization Lilong na sinduna ngasidagi organization asigi handball ground da team tara hundoi na sarug yaduna taret suba Purailomba Handball Open Men's and Women's Tournament की ngasi sana ki ba ahan ba ground gi nupi ki sana ki bada Manipur Police Sports Club na Citizen Club soibam lekai bu goal kun humdoi Nepal da mai thiba pikre ani suba ground gi nupa ki sana ki bada host team Sidor team A na Citizen Club pu Panjil kun nipan tara da mai thiba pikhi ahum suba ground gi sana ki bada Manipur Police Sports Club na YLK Chingarel Tezpur bu goal kun ma thoi mari da mai thiba pikre Mari suba match ki nupi ki sana ki bada Sidol na YLK bu goal kunhumdoi tara da amadi nupa gi manga suba match ki sana ki bada MRC Chajing Mairin Khongna LWYC Thawalai Sang Them Wang Mataba bu goal kunhumdoi tara ma palda mai thiba pikhi Thobal District Kabaddi Association की मीटिंग मखादा Youth Executive Development Organization चंगा यूफम न सिंधुना Standard English School की ग्राउंड दा मथंग थागी तांग तरुक तगी निपान फाउबा तरा सुबह Thobal District Kabaddi Championship पांगथोक लगनी हाइरी अकुप्पा मरोल Thobal District Kabaddi Association की ऑफिस तगी खंगलबा यागनी हाइरी Hero Foundation amadi Thokchom Birchandra Singh Football Academy na sinduna Hotel Classic na present toba ani shuba Zeno Corporate
Football Challenge hayeng loshilagani loshinbagi thoramda Manipur University ki Vice Chancellor H Nandakumar, Manipur Olympic Association ki President Bijoy Koizam, Sis Hospital and Research Center ki Managing Director Dr. Palinamadi atai miyoi kyana saruk yagani hairi. Lamboy Khongnang Khongda leiba Progressive Artists Laboratory da Marisuba Festival of Thang Ta pangthokpaga loinana aspect of Thang Ta in the performing arts of Manipur haibasida khana nainaba amasu pangthokri. Kanglaipak Thang Ta Cultural Association sinduna pangthokiba thoram aduda JN Manipur Dance Academy ki Director L Upendra, Hoyan Lalong Manipur Thang Ta Cultural Association ki Director Padmasri G Gaurakashore Sharma, State Kala Academy Awardee S Nodia, Pradhan Guru Padmasri R.K. Achaubayang na miyoy kya na saruk yaki. Director Upendrana Thang Tagi Achauba Institute of Manipur da thamnana ba honaba matam oire. Thang Ta si haujikti miyam mamangda utpamadi tourism gi oina tauri. Masi haujik leiriba guru singna inkhalakliba na singda khanganduna Thang Ta si mutkidana ba hona minasi haiki. They should devote Mokoina Mokoi legitimate energy to them, say, devote to Rosan, not regularly, Koi Mapani, scholars in Akoi Nanta, Nambi Baido, finally Yabe, the 19th century, the Yabe, 21st century, the Maduri, Maduri, Channel, Amani. Sempak Takraw Federation of India ki meeting makhada Bihar ki Patlipur Indoor Stadium da chathariba Taraga Taret Suba Junior National Sempak Takraw Championship ta Manipur ki Nupamachana Orissa, Tamil Nadu, Andhra Pradesh bu maithiba piduna semi-final changkhri. Semi-final match Delhi sanaragani. Nupi macha gi sana ki pada Manipur na Andhra Pradesh amadi Bihar maithiba piduna semi-final match changkhri. Semi-final match Tamil Nadu ga sanaragani. Badminton Association Charangpat Sinduna Tha Sigitang Kun Humdoidagi Charangpat Multipurpose Community Holder Team Kun Nasaruk Yadana Chatharakiba Ahanba District Open Doubles Badminton Championship ngasi Loshin Kri. Loshin Migi Thoramda MLA TH Syam Kumar Badminton Association Charangpat ke advisor ke Jadumani Hana Charangpat GP gi Pradhan Oiramba Hera Mani Susaruk Yakhi. Ngasi Aroiba match ki sanaki bada HP Thawal team gi H Devjit Amadi L Unil gi Jurana Kakching Team B gi Y Ozit Amadi Y Manglemba gi Jurabu Set Ani Amada Maithiba Piki. Ngasigi oiba inga sagi pauda ICAR Lamphel Patagi Phangba Paugi Matungina ngasigi khwaidigi saba degree Celsius kuntra dasmik ama khwaidigi ingba degree Celsius taramanga dasmik mapan nungsita yawba sing manil gi chang ayukta chada marifu nungthildana chada nifu mapan nungzugi sang nil. Loisilakpada marui babau amukha na pizari. Inner Manipur Parliamentary Constituency ki Mikhalda Mirem Nipal na lambat taunaragani. Lok Sabha Vote Khomba ki thabak kangkhatnare amasung Manipur Police Sports Club Team B amasung Khurai Polo Club ani na mari suba 57 Mountain Division Polo Tournament ki final da thengnaragani. ISTV na pizaba Manipuri pau mata astaloi jare mideng tabira basingpu amkan akhumjari.